ngasi numida wairam phongkiba tongan manipuri sifhongsing amasum thokiba thawdo wathoksing digi maru oibe I pausing khongasaraga manipur top channel ki maikei digi myamna thamjige hanmada school ben kharadi hauzik su hingnabagi lanphamda lobuk tagi saru holaga imung manung punari ben service tawduna imung manung thaklamba kayadi hingnabagi lanphamda ben fawbo yonthokuna myamgi sendoi pinaba hotnaba yawnare Manipur lengana thasigi mapandagi class 9 digi 12 phawa masum undergraduate amasum postgraduate college physical class tawbigi ayaba pikhrabasu class 9 amadi masigi makhada leba mairoi puwa private school singi ben singdi hingnabagi lanphamda labukta saru honduna khangnare ben service tawduna imung manung thaklamba kayadi hingnabagi lanphamda ben fawbu yonthokuna miyamgi sindoi pina bu hotnaba yawnare Hiramsida lengakna miyeng sangbiduna makoi oiba tonganbi hingnaba pambay ama sinbiyu haina pauksi asida ben service tawriba miyoi kyana wakalakli makoina hai sai taragani pandigi helaba mairoi sing vaccine kapthokadabani karigumba vaccine kapthoktaba teaching amasum non teaching staff sing ahanba dose kapkhiba yauna numit kunni khudingi RT-PCR COVID-19 test tawraga madugi report adu institution adugi head singda pishilaba matungda makhoina masum district ki ZEO singda pigadabani haibadu ngakna school singhankre adubu school ama salaibada maru oiba thodang lauriba ben thauba kangbu singi ngasi phawba lenga asina karisu khanabiba leite atopa pawmana Dr. Mark T. Hawkip farga athubada sairak pidrabadi akan makhongjang sangsilagani lupsing social media da Rani Gaidiliu bu mingsa thian be ya bu oida bu wapam sandokpa Dr. Mark T. Hawkipu Manipur lengakna farga matik saba sairak pidrabadi akan makhongjang sangsilagani haina toan ba lupsingi maikaidigi phungdorakli singmairong da leiba Rani Gaidiliu park ta paumi singa unabada kama Zoo Imphal Zone Ipsa Ipak Akomluf Pandam Kil Kanglamai CLK KSA gi mihut sing saruyaki Paumi Singda Pandam gi President Yumnamsa Dilip Kumar Kamagi General Secretary Ranjita Golmai Zirangrong Union Imphal Zone gi BHP Achung Paumaina Phongdorakpada Matam Kuina Lengakna Sakhang Bidana Lakraba Rani Gaidiliubu Laingakna Sakhang Laktuna Makining Sing Kubam Saba Makimingda Tribal Museum Sabana Singba Torakpigi Nungaiba Maraksida Dr. Mark T. Hawkip Kawa Miyamana Rani Gaidiliubu Asingwa Freedom Fighter Nate criminal ni haibina singbu wapam phongdoraktuna lan uhanana po honarakpasi taraina laude Manipur lengakna athubada makpu pharaga loge ba thabak paikhatrabadi tumina laithok loi suhaidi atopa pawmanamo ngasi state si goiriba COVID-19 update myamna thamjage ngasi goiriba positivity rate se adugi matik hantharaktuna 2.1% da leiri aduga ngasi miyoi ani COVID-19 positive oiba laikhidre haina su claim lai aduga puna miyoi kuntra ga mapanna nauna COVID-19 positive oikre apun boina miyoi lising amaga sani panga marfu gani pana ngasi nauna COVID test tokre haidi ngasi COVID-19 positive oirakraba miyoi kuntra ga mapanna se Bisnupurigi ani Chusampurigi ama Imphal East dagi taraga mari Imphal West dagi kun Kaksing dagi ama amasum ukhul dagi amane ngasi laikhidraba COVID-19 positive oiba miyoi ani asina Bisnupurigi ama Imphal West dagi amane hainisu claim tawri thajaningai oiba maphamdagi phangba pawamana hairiba staff positive COVID-19 positive oiba yorakpadagi Manipurgi TG Higher Secondary School close toksinkre hairi Tambasana Girls Higher Secondary School Imphal da leibasi numit uhumni sagol sendagina thangja phawba school thingjilagani hairi ngasi Tambasana Girls Higher Secondary School Imphal da oza COVID-19 positive oiba yorakpadagi school numit uhumni thonglun silagani hairi principal da tholakpa notice amagi matung ina hairiba school asi sagol sendagina thangja phawba close toragani haina higher authority dagi pirakpa instruction amagi matungina tawgani suhari staff sing COVID-19 positive oiba ngasi yorakpadagi hairiba November gi tang 15 dagina 13 fawba teaching amasum non teaching amasum student sing inform tawraduna numit humni close toragani haina su thajaninga oiba pawshin makhatana pali makhasa tharakpoina topa pawmana Federation
provide tawriba PM Garib Kalyan An Yojana government Mars ki English nganiga kungani thoi fawba extend tawkri hari ngasi Union Cabinet mi phamna PM Garib Kalyan An Yojana free ration pibasi Mars ki English nganiga kungama thoi fawba makha satharagani extend tawragani haina Union Minister Anurag Thakurna press briefing tawba matamda phongdokre hari atopa update masang katanga mayamna thamjaramge Naga Pisto Nagaland Assam gi CM Singh Amit Shah ga athubu matamda issue kharagi damakta unaraba yai hainasu thajaningai oiba mafamdagi phongma paw manasu report tawri loisilakpo na topa paw kharana UPSC na lauba Civil Services Examination na mai pakraba taruki manungda anina IAS amana IPS phangkhre UPSC na lauba Civil Services Examination 2020 da Manipur gi candidate taruk mai pakhiba dugi manungda candidate anina IAS phangle candidate amana IPS amadi atopa candidate ahumna tuan ba allotment sing pikre Ministry of Personnel and Public Grievances and Pensions Department and Personnel and Training All India Service Division ngarang Interact of Service Allotment pikre rank humpuda lakiba farikit thaudam amasum rank samaga marfuda lakibi waikhom naidia da IAS phangkre rank satruka kungamathoida lakiba khetrimayum DP sanuna IPS phangkre rank sangaga humdraga nipana lakiba haikruzam Prasajit na India Post and Telecom Account and Finance Service rank satruka humdraga hundwida lakiba haching hoy haukifna India Defense Account Service amadi rank satret ka yankhai ke tareta lakiba laurembam Nelsona India Trade Service ta phangkhre haidi hensu pausna makhatana phongdorakli pausulu silakpena tentak pe headlines kharanga si phongki pe si phongdagi myamna thamjage election committee semduna ANPP na mikhal de hena mai pakna ba honasi konat sangma mathang sei angan masarukta pangthok kodoribi state assembly election da ANPP gi ticket mirep oinagadoriba kendra mari gi candidate sing ANPP gi national president konat ke sangmana taram okre hadi ngasi kendra mari gi mirep oigadoribi sing okpugi thoramdu ye school kendra gi mirep oigadoriba huidrom bikram gi pasoida leiba yumda pangthokiba okpugi thoramda ANPP Manipur gi president NKC working president and Zelta Kumar executive members sing amadi mirep oigadoriba miyoi sing kayana saruk yakhi haina paw manasu pali amaromdana LMG na sanathoida lupa lising tara amadi sana thanaba polam sing tengbangkhre haidi mapuroiba madi manembok tha taret ki manungda taibang pal thadokibadegi wana punsi hingliba sanathoida LMG na lupa lising tara amadi sana thanaba polam sing tengbangkhre lamdam asigi awana taraba singda Light Minded Group LMG Manipuna leptana tengbang lakpigi kuntragan nito shuba tengbang oina mapuroiba yumnam dilip amadi manembok ibem pisak animak tha taret ki manungda taibang pal thadokibadegi pikliba masa aniga wana punsi hingliba samurok mayai lekaidegi yumnam ongbi sanathoida khajikta oirabasu awaba koknaba haiduna LMG Manipuna lupali sing taraga loinana nongmada sangdraba yadraba posei kya mateng pangkhre haina paw amanasu pali aduga myam haujiko inadi paw si matang sa lusinjarage amasum pathok sakibda soikiba lankiba kya yars myam nga pigani matam gi maruibi ipaw sing leptana update pijarake hainasu channel sigi mekedi gi myam na thamjari and thank you.